Hi everyone. ꯑꯩꯒꯤꯁꯦ ꯃꯌꯥꯝꯅ ꯃꯃꯥꯡꯒꯤ ꯋꯥꯔꯤꯒꯤ ꯂꯤꯕꯗ ꯇꯥꯏꯃꯤꯡ ꯁꯣꯏꯅꯈꯤꯕꯒꯤ ꯌꯥꯝ ꯍꯪꯉꯛꯑꯦ ꯑꯗꯣ ꯑꯗꯨꯁꯨ ꯆꯨꯝꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯁꯤꯔꯛꯄꯅꯦ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝꯗꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯥꯏ ꯕ꯭ꯂꯤꯡꯀꯤ ꯁ꯭ꯃꯥꯏꯂꯤ ꯑꯩ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯅ ꯆꯍꯤꯒꯤ ꯑꯣꯟꯅꯕ ꯈꯣꯠꯄꯒꯤ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯑꯩꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯤ ꯋꯥꯔꯤ ꯂꯤꯕꯗ ꯍꯦꯛꯇ ꯇꯥꯏꯃꯤꯡ ꯆꯍꯤꯁꯦ ꯍꯦꯛꯇ ꯑꯣꯟꯅꯈꯤꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯑꯣꯟꯅꯕ ꯅꯠꯇꯦ ꯑꯩꯁꯨ ꯏꯕꯒꯤ ꯍꯥꯏ ꯑꯩꯈꯣꯏ ꯇꯨꯝꯗꯣꯔꯦ ꯊꯦꯡꯉꯦ ꯆꯥꯛ ꯆꯥꯔꯦ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯁ ꯅꯣꯛꯅꯤꯡꯉꯦ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯃꯣꯏ ꯐꯃꯨꯡ ꯆꯪꯈꯔꯦ ꯇꯨꯝꯈꯤꯗꯣꯔꯦ ꯆꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯅꯧꯕ ꯂꯥꯛꯄ ꯑꯩꯁꯨ ꯈꯪꯗꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤꯁꯨ ꯄꯥꯈꯠꯂꯦꯀꯣ ꯋꯥꯔꯤꯁꯤ ꯂꯤꯔꯀꯥꯟꯗ ꯀꯩꯒꯤꯅꯣꯗ ꯋꯥꯔꯤꯁꯦ ꯑꯅꯧꯕ ꯉꯥꯛꯇ ꯊꯣꯛꯈꯤꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏ ꯍꯥꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯌꯦ ꯌꯥꯎꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯤꯆꯦ ꯑꯩꯔꯣ ꯉꯁꯤ ꯏꯆꯦ ꯅꯤꯅꯥꯅ ꯎꯇꯤꯒ ꯄꯀꯣꯔꯥꯒ ꯊꯤꯜꯂꯛꯑꯦ ꯃꯥꯅ ꯇꯧꯋꯦꯅ ꯑꯗꯨꯗꯣ ꯑꯣꯏꯅ ꯆꯥꯔꯦ ꯃꯤꯠꯀ ꯄꯤꯁꯨꯡꯒ ꯌꯥꯝ ꯂꯥꯞꯅꯔꯦ ꯀꯩ ꯅꯨꯃꯤꯠ ꯑꯣ ꯑꯩ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯛꯑꯦ ꯃꯌꯥꯝꯅ ꯋꯥꯔꯤ ꯂꯤꯕꯗ ꯃꯤꯠꯇꯨ ꯐꯖꯅ ꯁꯦꯝꯇꯣꯛꯑꯣ ꯍꯥꯏ ꯑꯗꯣ ꯃꯤꯠꯇꯨꯁꯨ ꯂꯥꯏꯅ ꯁꯦꯞꯅ ꯁꯦꯝꯕꯤꯔꯛꯑꯕ ꯖꯥꯠꯅꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯏꯁꯣꯔꯅ ꯇꯝꯃꯝꯕꯅꯦ ꯒꯨꯗ ꯅꯥꯏꯠ ꯇꯥꯔꯦ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯣꯔꯦ ꯑꯉꯥꯡꯉꯩꯒꯤ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯊꯤꯅ ꯅꯠꯇꯗꯤ ꯑꯁ ꯉꯁꯥꯏꯅ ꯇꯨꯝꯕꯒꯤ ꯂꯥꯎꯅꯕꯗꯣ ꯂꯣꯏꯗꯧꯅꯦ ꯗꯣꯔꯥꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦ ꯗꯣꯔꯥꯒꯤ ꯋꯥꯔꯤꯗꯣ ꯄꯥꯔꯒ ꯏꯟꯗꯤꯌꯥꯗ ꯊꯣꯛꯄ ꯀꯣꯜ ꯀꯦꯁꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯜ ꯀꯦꯁꯁꯦ ꯐꯖꯅ ꯐꯪꯗꯕꯒꯤꯅꯦꯕꯀꯣ ꯑꯩꯅ ꯂꯤꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯗꯣ ꯑꯩ ꯉꯝꯃꯀꯥꯟꯗꯗꯤ ꯑꯩ ꯑꯗꯨꯝ ꯂꯤꯖꯔꯛꯄꯅꯦ ꯁꯦ ꯅꯦꯛꯁ ꯋꯥꯔꯤ ꯉꯥꯏꯔꯤ ꯑꯍꯣꯏ ꯃꯊꯪꯗꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗꯗꯤ ꯌꯥꯝ ꯊꯤꯅ ꯏꯟꯁꯦꯟ ꯇ꯭ꯋꯤꯁ ꯑꯣꯐ ꯁꯔꯚꯥꯏꯚꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯍꯤꯡꯉꯣꯅꯕꯨ ꯇꯝꯃꯗꯤ ꯍꯤꯡꯕ ꯀꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯦ ꯑꯩꯁꯦ ꯃꯊꯪ ꯃꯊꯪ ꯋꯥꯔꯤꯁꯤ ꯏꯊꯣꯛ ꯊꯝꯕꯒꯤ ꯃꯌꯥꯝꯅ ꯍꯦꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯁꯦ ꯍꯦꯛꯇ ꯅꯪꯍꯧꯗꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯁꯨꯗꯤ ꯌꯥꯔꯤꯉꯩ ꯃꯈꯩꯗꯤ ꯑꯩꯗꯤ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯋꯥꯔꯤꯁꯤ ꯃꯊꯪ ꯃꯊꯪꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯨꯠꯀꯤ ꯂꯤꯗꯕ ꯀꯨꯏꯔꯦ ꯚꯨꯠꯀꯤ ꯂꯤꯔꯣꯀ ꯍꯥꯏ ꯑꯗꯣ ꯍꯣꯔꯔꯁꯤꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯐꯪꯕ ꯉꯝꯗꯦ ꯑꯗꯣ ꯂꯩꯕꯨꯗꯤ ꯂꯩꯔꯦ ꯋꯥꯔꯤ ꯍꯣꯔꯔꯒꯤ ꯑꯃ ꯑꯅꯤ ꯑꯗꯣ ꯍꯦꯛ ꯃꯇꯥꯡ ꯆꯥꯕꯒ ꯑꯩ ꯂꯤꯊꯔꯛꯑꯒꯦ ꯏꯇꯩꯃ ꯑꯣꯏꯅ ꯀꯥꯎꯖꯒꯦ ꯑꯩꯗꯤ ꯏꯇꯩꯃ ꯀꯧꯔꯁꯨ ꯌꯥꯏ ꯃꯤꯡꯕꯨ ꯀꯧꯔꯁꯨ ꯌꯥꯏ ꯍꯥꯏꯅꯤ ꯑꯩꯗꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯗꯣ ꯑꯩ ꯍꯣꯏ ꯑꯩ ꯂꯤꯔꯛꯀꯦ ꯑꯩ ꯃꯊꯪ ꯋꯥꯔꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯔ ꯂꯤꯔꯛꯀꯦ ꯅꯥꯒꯄꯨꯔ ꯏꯟꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤꯕ ꯐꯤꯂꯝ ꯋꯦꯜꯀꯝ ꯍꯣꯝ ꯑꯩ ꯈꯪꯉꯒꯗꯤ ꯑꯩꯅ ꯑꯈꯪꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯣꯏꯅ ꯇꯧꯖꯔꯛꯀꯦ ꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯌꯨꯇ꯭ꯌꯨꯕꯔꯅꯦ ꯑꯩ ꯍꯥꯟꯅ ꯅꯨꯡꯁꯤꯌꯦ ꯂꯩꯁ꯭ꯔꯝ ꯖꯦꯅꯤꯇꯥ ꯐ꯭ꯔꯦꯟꯂꯤ ꯑꯩꯁꯦ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯁꯤꯒꯤ ꯂꯥꯏꯐ ꯇꯧꯕꯒꯤꯀꯣ ꯑꯩꯅꯗꯤ ꯃꯌꯥꯝꯒꯗꯤ ꯁꯨꯝ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯑꯗꯣ ꯂꯥꯏꯐ ꯇꯧꯕꯒꯤ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯍꯦꯛꯇꯅꯦ ꯋꯥꯔꯤꯁꯦ ꯇꯨꯡ ꯇꯨꯡ ꯆꯣꯡꯉ ꯆꯦꯟꯈꯤꯕꯖꯅꯦ ꯃꯊꯥ ꯁꯥꯏꯁꯦ ꯉꯁꯤꯗꯤ ꯂꯥꯏꯐ ꯊꯦꯡꯅꯔꯦ ꯊꯝꯂꯨꯡ ꯀꯦꯞ ꯔꯦꯁꯀ꯭ꯌꯨ ꯑꯣ ꯊꯥꯏꯂꯦꯟꯒꯤ ꯀꯦꯞ ꯔꯦꯁꯀ꯭ꯌꯨꯗꯣ ꯑꯣꯀꯦ ꯑꯗꯨꯅꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟꯗ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯁꯝ ꯄꯨꯜꯂꯒ ꯋꯥꯔꯤ ꯂꯤꯔꯛꯑꯣ ꯐꯅꯦꯛ ꯁꯦꯠꯂꯒ ꯑꯗꯣ ꯐꯅꯦꯛ ꯁꯦꯠꯂꯒ ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯁꯦ ꯐꯤ ꯃꯦꯜꯂꯒ ꯃꯈꯥꯗ ꯑꯩꯅ ꯍꯥꯞꯄꯦꯟ ꯁꯦꯠꯂꯒ ꯑꯗꯨꯝ ꯁꯦꯠꯂꯁꯨ ꯋꯥꯔꯤꯁꯨ ꯂꯤꯔꯁꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯕꯠ ꯑꯦꯅꯤꯋꯦꯁ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯁꯦꯠꯂꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯐꯤꯁꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯖꯩ ꯃꯩꯇꯩꯒꯤ ꯐꯤꯁꯦ ꯑꯗꯨꯅ ꯑꯦꯅꯤ ꯇꯥꯏꯝ ꯍꯦꯛꯇ ꯁꯦꯠꯄꯗꯣ ꯌꯥꯝ ꯄꯥꯝꯃꯨꯕꯒꯤ ꯌꯥꯝ ꯂꯦꯛ ꯂꯦꯛꯅ ꯁꯤꯖꯤꯟꯅꯖꯩ ꯀꯣꯜ ꯀꯦꯁꯀꯤ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯣꯏꯊꯣꯛꯑꯒ ꯂꯤ ꯈꯣꯠꯂꯤꯅ ꯑꯃ ꯀꯝꯄ꯭ꯂꯦꯟꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯃꯗꯁꯨ ꯃꯤꯠꯇꯨꯝꯗ ꯆꯨꯝꯊꯣꯛꯑꯣ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯩꯒꯤ ꯑꯥꯏꯐꯣꯟꯁꯦ
ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯂꯤꯔꯒ ꯑꯩ ꯑꯗꯨ ꯇꯧꯈꯤꯕꯅꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯀꯠꯂꯛꯑꯀꯥꯟꯗꯗꯤ ꯃꯤꯠꯇꯣ ꯑꯦꯛꯖꯦꯛꯂꯤ ꯗꯥꯏꯔꯦꯛꯂꯤ ꯑꯩꯅꯒ ꯌꯥꯝ ꯍꯌꯦꯡꯋꯥꯏ ꯈꯪꯗꯦ ꯃꯤꯂꯤꯌꯟ ꯐꯣꯂꯣꯋꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯂꯩꯔꯀꯥꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯀꯦꯃꯦꯔꯥꯒ ꯂꯩꯒꯗ꯭ꯔꯥ ꯕꯠ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥꯗ ꯑꯩꯅ ꯑꯣꯟꯁꯜꯂꯒ ꯌꯦꯡꯉꯒ ꯂꯤꯕꯅꯤꯅ ꯃꯤꯠꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯤꯠꯁꯦ ꯑꯗꯨꯝ ꯁꯣꯏꯅ ꯑꯗꯨꯝ ꯎꯔꯦ ꯍꯥꯏꯗꯤ ꯆꯦꯞꯅ ꯑꯗꯨꯝ ꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯇꯥꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯇꯥꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯊꯥꯒꯠꯆꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯤꯗ꯭ꯌꯥ ꯆꯦ ꯑꯣꯈꯂꯥꯃꯥꯒꯤ ꯊꯣꯛꯈꯤꯕ ꯆꯍꯤ 32 ꯁꯨꯕꯤ ꯃꯆꯥꯅ ꯃꯅꯥꯎꯅꯨꯄꯥ ꯁ꯭ꯇꯦꯞ ꯇꯧ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯁꯦ ꯃꯊꯪ ꯃꯊꯪ ꯀꯣ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯁꯦ ꯑꯩ ꯏꯁꯜꯂꯒ ꯊꯝꯃꯦ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯁ꯭ꯇꯣꯔꯤ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯅ ꯑꯗ ꯑꯩꯅ ꯍꯥꯟꯅ ꯔꯤꯁꯔꯁ ꯇꯧꯔꯒ ꯍꯥꯟꯅ ꯊꯤꯈꯤꯕ ꯋꯥꯔꯤꯗꯤ ꯑꯩꯉꯣꯟꯗ ꯂꯤꯕꯁꯨ ꯌꯥꯝ ꯂꯥꯏꯖꯩ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯪꯗ꯭ꯔꯒꯗꯤ ꯋꯥꯔꯤꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯂꯤꯊꯣꯛꯄ ꯀꯥꯟꯗ ꯈꯤꯇꯪ ꯂꯠꯂꯦ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯃꯇꯝ ꯆꯪꯕꯒꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯊꯣꯛꯑꯅꯤ ꯑꯗꯒꯤ ꯏꯊꯣꯛꯇꯣꯏꯅꯤ ꯏꯕꯁꯤꯁꯨ ꯏꯪꯂꯤꯁꯇ ꯏꯊꯣꯛꯑꯒ ꯑꯩꯅ ꯑꯃꯨꯛ ꯃꯩꯇꯩꯔꯣꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯑꯒ ꯑꯥꯊ꯭ꯔꯗꯣ ꯍꯟꯗꯣꯛꯇꯣꯏꯅꯤ ꯃꯔꯝꯗ ꯇꯣꯄꯤꯛ ꯑꯃ ꯁꯦꯝꯃꯒ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯣꯏꯒꯤ ꯁꯦꯔꯤꯐ ꯀꯃꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯈꯪꯕꯗꯗꯤ ꯃꯣꯏ ꯄꯨꯂꯤꯁꯀꯨꯝꯕ ꯁꯦꯔꯤꯐꯒꯨꯝꯕ ꯈꯟꯕꯁꯦ ꯑꯅꯝꯕꯅ ꯑꯃꯦꯔꯤꯀꯟ ꯁꯤꯇꯤꯖꯟꯁꯤꯡꯁꯦ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗꯣ ꯚꯤꯖꯥ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯈꯤꯗꯅ ꯚꯤꯖꯥ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯚꯤꯖꯥ ꯍꯥꯏꯗꯤ ꯚꯤꯖꯥ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯒ ꯆꯪꯉꯛꯀꯗꯗꯤ ꯌꯥꯗꯦ ꯑꯃꯦꯔꯤꯀꯥꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯍꯥꯏꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯅꯤꯡꯉꯦꯅ ꯍꯦꯛꯇ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯂꯥꯛ ꯑꯃ ꯍꯩꯔꯁꯨ ꯄꯩꯁా ꯃꯌꯥꯝ ꯄꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯃꯣꯏꯒꯤꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄꯒꯤ ꯇꯧꯕꯗ ꯆꯪꯉꯛꯄꯗ ꯄꯩꯁా ꯃꯌꯥꯝ ꯗꯔꯀꯥꯔ ꯇꯥꯒꯅꯤ ꯑꯗꯨꯒ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯐꯪꯗ꯭ꯔꯒꯗꯤ ꯄꯩꯁా ꯌꯥꯝ ꯇꯥꯡꯉꯦ ꯑꯃꯦꯔꯤꯀꯥꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯗꯣꯂꯔ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 9ꯒ ꯃꯥꯟꯅꯔꯝꯃꯅꯤ ꯑꯗꯨꯗꯨꯅ ꯗꯣꯂꯔꯗ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯁꯝꯃꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯛ ꯇꯥꯏ ꯑꯗꯨꯅꯅꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯏꯆꯥ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯅ ꯇꯥꯏꯌꯦ ꯆꯍꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯣꯟꯅꯗꯦ ꯑꯗꯣ ꯆꯍꯤ 9-10 ꯁꯨꯕ ꯑꯉꯥꯡꯗ ꯀ꯭ꯔꯥꯏꯝꯒꯤ ꯌꯥꯎꯔꯛꯑꯀꯥꯟꯗꯗꯤ ꯇꯥꯕꯗꯣ ꯑꯩ ꯄꯥꯈꯠꯆꯩ ꯑꯗꯣ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯤ ꯏꯆꯦꯅ ꯃꯃꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯗꯣꯏꯔꯥ ꯑꯉꯥꯡꯒꯤ ꯑꯗꯨꯝ ꯕꯤꯚꯔꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯦꯡꯕꯤꯌꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯇꯥꯏ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥꯕꯨ ꯏꯆꯥ ꯅꯨꯄꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯤꯁꯤꯡꯁꯦ ꯐꯠꯇꯕ ꯈꯣꯠꯇꯕ ꯀꯥꯏꯅꯒ ꯃꯣꯏꯁꯨ ꯇꯧꯔꯦ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯚꯤꯋꯔꯒꯤ ꯍꯥꯏꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯇꯥꯕꯤꯔꯣ ꯀꯩꯒꯤꯅꯣꯗ ꯀꯩꯅꯣꯁꯦ ꯃꯤꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯄꯨꯕꯁꯦ ꯊꯤꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯗꯨꯒꯤꯅꯦ ꯄꯦꯔꯥꯅꯣꯃꯦꯜ ꯍꯣꯔꯔ ꯁꯣꯔꯤꯁꯦ ꯂꯤꯔꯛꯀꯦ ꯕꯠ ꯈꯤꯇꯪ ꯉꯥꯏꯕꯤꯌꯣ ꯃꯌꯥꯝ ꯑꯩ ꯋꯥꯔꯤ ꯑꯃꯗꯤ ꯄꯥꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯏꯊꯣꯛꯑꯒ ꯈꯤꯇꯪ ꯔꯤꯁꯔꯁ ꯈꯤꯇꯪ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯑꯃ ꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡꯗ ꯁ꯭ꯄꯣꯟꯁꯔꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯍꯥꯞꯄꯛꯄ ꯈꯣꯠꯄꯁꯦ ꯍꯣꯏ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯎꯔꯨꯕꯗ ꯃꯇꯝꯗ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁ꯭ꯄꯣꯟꯁꯔꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯣꯏꯗꯣ ꯑꯗꯨꯝ ꯄꯣꯠꯇꯣ ꯐ꯭ꯔꯤꯗ ꯊꯥꯔꯛꯑꯦꯕ ꯑꯗꯣ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯎꯠꯄꯒꯤ ꯋꯥꯅꯦ ꯑꯗꯣ ꯏꯟꯗꯤꯌꯥꯗ ꯐꯪꯉꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯩꯅ ꯑꯩꯉꯣꯟꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯗꯣ ꯏꯟꯗꯤꯌꯥꯗꯗꯤ ꯐꯪꯗꯦꯅ ꯍꯥꯏ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯃꯦꯔꯤꯀꯥꯗ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯗ ꯄꯨꯡ 12 ꯇꯥꯔꯦ 12 ꯈꯔ ꯍꯦꯜꯂꯦ ꯀꯟꯖꯔꯤꯡꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯅꯣꯡꯃ ꯇꯧꯖꯔꯛꯀꯦ ꯀꯟꯖꯔꯤꯡꯒꯤ ꯂꯣꯁ ꯑꯦꯟ ꯗꯤꯁꯑꯦꯄꯤꯌꯔꯦꯟꯁꯁꯤꯁꯨ ꯌꯥꯎꯔꯛꯀꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯍꯦꯛ ꯋꯥꯔꯤꯁꯦ ꯇꯧꯕꯒ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯁꯤ ꯀꯟꯖꯔꯤꯡꯗꯣ ꯁꯣꯏꯗꯅ ꯀꯟꯖꯔꯤꯡꯒꯤꯁꯦ ꯃꯥꯒꯤ ꯑꯗꯨꯒꯤ ꯈꯔ ꯈꯤꯇꯪꯕꯨꯗꯤ ꯑꯩꯅ ꯑꯦꯃꯤꯂꯤ ꯔꯣꯁꯀꯤꯗꯨꯁꯨ ꯀꯟꯖꯔꯤꯡꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯄꯥꯔꯠ ꯑꯃꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯂꯤꯈ꯭ꯔꯕꯅꯦ ꯑꯗꯣ ꯀꯟꯖꯨꯔꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯈꯪꯉꯒꯗꯤ ꯇꯧꯖꯔꯛꯀꯦ
ꯆꯦ ꯑꯩ ꯃꯤꯠꯇ ꯎꯍꯜ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯥꯟꯗꯝꯗꯤꯀꯣ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯦꯊꯗꯅ ꯅꯧꯊꯗꯅ ꯂꯤꯗꯕꯤꯗ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯁꯤꯗꯩꯗ ꯃꯤꯠꯇ ꯁꯪ ꯎꯕ ꯍꯥꯏꯕꯗꯤ sida aina chatle ka hairaga khongup ki makhon tok tok ka phangba adugumba sine penam pamije aidi ai makso du pame ba Mr. Bellon degi haide Mr. Bellon degi su tamine ba mana tambas mit uiba hangor mana libaje aigi mit uiba duna aina liba matamda ai su mangondegi inspire tawraga mayamda aina liba matamda mit uhaning adunida Manipur da karam kan lak toino Manipur next year lak ke na wai khalli do ningdam da ra ge kalen di am sai hai kalen do khara waran ni khangba se aina mama boy se ama mama tawba ma yawdura tro adu ai yeng sali ai normally ra ke soidina hauja hauju pudi ai gi kano da plan pudi plan da pudi lai do kitang di ka tawrani warani conjuring gi do conjuring gi sai no sodan lira ge segi masak yenga wari tabem nungai yes thank you memi longjam ai nupa na ai di kano male ye sita sangwi male ye isau lang mandana che Chinese ki gamer gi do nupa do kari hai nu channel nupa do karam bano gyan ta di si do nupa masak mana da ba ni tho aina aigi da photo hapdo li zui na adudu ne magi ai so adu ne ma do siri do hai mitagi ubada sakti yawi se na liba wari se aina wari libda ne mayam na aina kaim pami se ai sakti ba thi da ba du gi di kaim nate aina pami se aina liba wari se mi gi mami se sang na ubdo adu mang ne baina pam jari se nati se aina haibadi enable gi ho o enable gi do ai tawrokke ai yenge do mai gi direct oiba asangba kano phangdaba gi ai se liba yada lairabane ai thirake soidana kananu sida I don't Manipuri gi live tawbasida I don't know your language and haibam su yauri kananu sibu khangna khangja poteda Sebol Ferry ai yengen tawri ai nota hapsala leijare aduga ai hek kano khangba ka dum hapsara ge channel liba wari se ai de kaiman ngasi se iseni nana bori thongmane kano ga pakora thongbaga uti thongbaga pibire aina yumna moro ama mesale adu charaga loisale khoi dis dai da nangna ba de exam thilak pase dum yare se wa ngang basi tapem nungai aya thank you Dayana news middle line ga thongna ga su ulao moi ni tungre ojik moi pung khoi pung baro tare pung asum kan da ne paina sangi je sum kan da sangbani na iju ngahak tang khak nungai dini se ida moi ni natadine moi ani ju hui hawdong ga khanabdo thaina Tom and Jerry na khanabdo aduni tawrise aina onjalaga ne hey Tom and Jerry no yani kai lai ram no na ye sai ram na khangam da na kota ki ko kino se wari sing do loina taba loisila e loi nungai thank you ashu combo se kota se ka kari no ingyan da re simde taima se ngasi June 9 ni taima gi thamoida ai June 9 gi wari malira ke se aina June 9 gi angang ori ngai matamda khoi se bokpura da lei khoi pupu je du matamda moirangi MLA oina kaba leira kan sida khangawdana nungdin sida sumaina irang hawre khole na tawrakpadagi khoi aigi hui ma lei Ellen haina pokidok ama asise pamaga khoi je sele nong su kana chui numito sen basida mayamna sumaina mi myam humjale noi chenda bya roi kholon tawdagi karimbo yaudana isada phi seliba phi natana kaim yaudana aina aigi hui nauru di pura chale aije hui yam pame aigi hui je
pokedog alien je pura chela kansida moigi bopura gi minister gi quarter si ki thogle tholak pasida khangodana nongmai gi makhon se podong kapi kapak pasida sakhoi je brung chele sumna chelaga moigi army gi pano mayam le me truck mayam le me truck sigi makhas da lola kansida nongmai se amu kapnare adukanda akhoi na lairi ba mafam jaga nongmai kapi se kam thina nangnare ba aidi akhoi na minister akhoi pu je minister oramba minister quarter de gi tholaga kangla pat tugi ek sumna kan gi changham gi mayai da gari ma leib da kha ma leibne ba aduga ngatang lari ngai sida nongmai kapsalak pasida mayam je wan tare ba da ayu wakhanda thaina mayam na hainai dana karigumba nongmai na paladi na ba khangdabne na aduda ai je stumdaga khwangdaga paira yengi ko no haina nongmai na ai se palabra makai mo ana ba je khangdri je kainaga adubu china palaude do aigi mangda nupa ama moi ani sipdo adudi chingthoga puba uhawi anagi ahan ama nupi ma nongmaina kapaga chinthoga puhawe ado khoisina kangla pathuda changhalaga yumdagi phi machen ama bu puwa phangde we were like refugees oina kangla pata moigi hujiki kangla gi manung do police ma'am leibdo do changaga lairaga moidagi dum chaba thakpa tawri duga china budi yumda han phangi yumda halakanda akoina leiba quarter do tangkhama mai chame aigi phi upudagi chingthoga mai khara thabirame so aigi experience dune June 18 se duna yamna sunungaite yamna jo aingonda kari haidino yamna nostalgic oiba thabak amasu dum tawe hedane karam kan gi wari no June 18 gi wari do lan tawgi matam gi wari ne aina class I think I was in class 9 I class 9 kari mali do matam da ai je wari si am thudun hamninge ba ko ai sawya de ba hamninge do ai gi responsibility ama ichani gi mogi class ki thinba dagi atopa makhan toba dagi yum lo shan basita ne ai jingam de du na ai je yari gai de thuna hapsa gi de khan bane do ngasi si bokta moigi class ki du tawre ado wari je hayeng amugli ge de khali nga magadi ai lirage Madeline is so blessed to have you all, guys. Mayam tin harawe. Isegi ibung ama su handak landa. Lagi de. Ay hoi ibung ay nene gi machane. Maga iga yam tin na close oi na ngawari ngai da hominare. Aduga bunker sabda. Maray bagthi budagi lagi dre. Yam nungaite do ay tanate mangi si mado sorry mado laigi da nungaina ingraga apo ma po karamne ay yamdo nungsiye do Mauzi he is in a better place hai tamne he is in a better place ma isor gi khuya khada nungai na lai garabne ai kano do itai hai jaboni da ai ga di thina close oiraga hominarak na ado ma do isor gi khuya khada nungai lai gre
ꯃꯥꯏ ꯃꯆꯥꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯛ ꯑꯩ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯊꯣꯛꯄꯗ ꯑꯩ ꯎꯅꯔꯨꯒꯦꯅ ꯈꯜꯂꯤꯅꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯂꯥꯟꯁꯦ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯃꯥꯁꯨ ꯍꯤꯡꯖꯔꯝꯒꯅꯤ ꯃꯆꯥ ꯄꯥꯈꯪ ꯐꯥꯕ ꯃꯆꯥꯒꯤ ꯐꯅꯨꯡꯉꯥꯏ ꯈꯟꯖꯔꯝꯒꯅꯤ ꯑꯗꯣ ꯏꯁꯣꯔꯅ ꯇꯝꯕꯗꯨꯅꯤ ꯃꯦꯗꯂꯥꯏꯟꯒꯤꯅ ꯆꯍꯤ 10 ꯁꯨꯕꯩꯅꯦ ꯃꯥꯒꯤ ꯀꯣꯏꯔꯨꯗꯣꯏꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ ꯑꯅꯝꯕꯅ ꯀꯩꯅꯣꯅꯦꯕ ꯑꯩꯒꯤꯗ ꯃꯃꯥꯡꯒꯤꯗꯁꯨ ꯀꯩꯅꯣ ꯇꯧꯕꯗ ꯆꯍꯤꯗ ꯍꯦꯛꯇ ꯈꯦꯠꯅꯈꯤꯕꯀꯣ ꯍꯥꯏꯗꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯦꯕꯤ ꯆꯣꯏꯒꯤꯗ꯭ꯔꯥ ꯐꯦꯠ ꯀꯦꯠꯀꯤꯗ꯭ꯔꯥ ꯀꯩꯅꯣ 2024 ꯍꯥꯏꯒꯗꯕꯗ ꯁꯣꯏꯗꯅ 2025 ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯆꯤꯟꯐꯥꯗꯣ ꯐꯥꯔꯒ ꯑꯗꯒꯤ ꯕꯣꯏꯒ ꯌꯦꯡꯉꯒ ꯇꯧꯔꯛꯄꯅꯤꯅ ꯍꯦꯛꯇ ꯑꯣꯟꯅꯕ ꯌꯥꯎꯋꯦ ꯃꯌꯥꯝꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯣ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯗ ꯆꯍꯤ ꯁꯣꯏꯔꯦ ꯈꯣꯠꯂꯦꯗꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯑꯣꯟꯊꯣꯛꯆꯔꯛꯀꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯍꯦꯛꯇ ꯁꯣꯏꯌꯦꯕꯀꯣ ꯑꯩꯁꯨ ꯈꯪꯗꯦ ꯆꯍꯤꯁꯦ ꯆꯤꯟꯗꯅ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯗꯣꯔꯛꯄꯗꯅ ꯑꯃ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯦꯕ ꯃꯅꯤꯄꯨꯔꯗ ꯑꯩꯁꯦ ꯅꯦꯛꯁ ꯌꯔ ꯂꯥꯛꯀꯦꯅꯗꯤ ꯈꯜꯂꯤ ꯑꯗꯣ ꯋꯤꯟꯇꯔꯗ ꯂꯥꯛꯑꯒꯦ ꯑꯣꯔ ꯃꯦ ꯕꯤ ꯗꯤꯁ ꯌꯔꯒꯤ ꯋꯤꯟꯇꯔꯗ ꯂꯥꯛꯀꯦꯅ ꯈꯜꯂꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯥꯒꯤ ꯁ꯭ꯇꯥꯝꯄꯤꯡ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯁ꯭ꯂꯣꯠ ꯐꯪꯗꯕꯩꯅꯦ ꯚꯤꯖꯥꯒꯤ ꯁ꯭ꯇꯥꯝꯄꯤꯡꯗꯣ ꯐꯪꯉꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯑꯩꯅ ꯀꯞꯄꯤꯁꯤꯔꯣ ꯑꯩꯒ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯅꯤꯅꯦꯒꯤ ꯃꯆꯥ ꯑꯩꯅ ꯏꯇꯩ ꯏꯇꯩꯑꯅ ꯍꯥꯏꯗꯤ ꯀꯧꯔꯛꯄ ꯑꯗꯨ ꯃꯥꯗꯣ ꯍꯟꯗꯛ ꯂꯥꯟꯗ ꯂꯩꯈꯤꯗꯕ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯅ ꯍꯪꯉꯛꯄꯗꯨꯗ ꯈꯤꯇꯪ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯦꯟꯈꯤꯗꯕꯒꯤ ꯌꯥꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯐꯦꯠ ꯀꯦꯠ ꯅꯨꯄꯤꯗꯣ ꯐꯨꯅꯤꯡꯉꯦ ꯐꯨꯅꯤꯡꯉꯦ ꯑꯩꯁꯨ ꯂꯥꯛ ꯑꯩ ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯗꯤ ꯃꯌꯥꯝꯁꯨ ꯎꯅꯅꯕ ꯇꯧꯖꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯈꯪꯗꯦ ꯋꯥꯔꯤꯁꯤꯁꯨ ꯀꯃꯥꯏꯅꯅꯣ ꯀꯅꯥꯅꯣ ꯃꯤꯁꯇꯔ ꯖꯤ ꯕꯂꯥ ꯑꯥꯏ ꯑꯦꯝ ꯏꯟꯗꯤꯌꯟ ꯗꯨ ꯌꯨ ꯅꯣ ꯍꯥꯎ ꯇꯨ ꯁ꯭ꯄꯤꯛ ꯍꯤꯟꯗꯤ ꯍꯥꯏꯅꯦ ꯑꯩꯅ ꯁꯤꯗꯩꯗ ꯍꯤꯟꯗꯤꯗ ꯑꯪꯒ꯭ꯔꯦꯖꯤ ꯃꯌꯥꯝ ꯊꯦꯜꯂ ꯉꯥꯡꯉꯛꯑꯗꯤ ꯅꯪ ꯅꯀꯣꯛ ꯉꯥꯎꯅꯤꯗ ꯏꯕꯨꯡꯉꯣꯀꯣ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯅꯨꯡꯉꯥꯏ ꯋꯦꯗꯔ ꯍꯥꯏꯔꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯀꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯁꯦ ꯍꯦꯛꯇ ꯁꯥꯔꯅꯦꯕ ꯁꯥꯕꯁꯦ ꯂꯩꯉꯝꯃꯔꯣꯏ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯅ ꯑꯃꯨꯛ ꯏꯪꯗꯣꯏꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯩ ꯑꯃꯨꯛ ꯊꯥꯔ ꯑꯃꯨꯛ ꯃꯩ ꯇꯦꯛꯇꯣꯏꯅꯤ ꯆꯦꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯌꯦ ꯊꯦꯡꯛ ꯌꯨ ꯑꯥꯏ ꯑꯦꯝ ꯇ꯭ꯔꯥꯏꯡ ꯇꯨ ꯕꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯗꯣ ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯀꯩꯅꯣ ꯃꯥꯜꯂꯦꯕ ꯔꯣꯍꯤꯠ ꯀꯩꯅꯣꯗꯣ ꯃꯣꯏꯒꯤ ꯔꯣꯍꯤꯠ ꯔꯣꯏꯗꯣ ꯃꯥꯜꯂꯦꯕ ꯔꯣꯅꯤꯠ ꯔꯣꯏꯗꯣ ꯑꯗꯨꯅ ꯃꯥꯅ ꯍꯦꯛ ꯁꯤꯃꯥ ꯀꯨꯝꯕꯒ ꯃꯥꯏꯇ ꯅꯤꯡꯁꯤꯡꯉꯛꯇꯣꯏꯅꯦ ꯇꯤꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯏꯌꯦ ꯑꯩꯗꯤ ꯇꯜꯂꯤ ꯃꯣꯏꯒꯤ ꯃꯃꯜ ꯃꯆꯥ ꯍꯥꯠꯀꯦ ꯍꯥꯠꯂꯝꯃꯦ ꯃꯣꯏ Kuri Wangchabam speak, please speaking English. Kuri Wachugum, you are watching a Manipuri live video, so whatever I'm going to talk is going to be in English. So if you're not, if you don't understand Manipuri, or no, especially Maitalon, then I don't think you should be part of this live because all I'm going to talk is in Manipuri, Maitalon. Chirina oiga pules mwana ni chirina ne ngasi injang piramis engonda kanone pakora ne adagi kano uti ka tora piramine permanent resident oidriye ke America da yam war ga jeni permanent resident oi ka oiba I don't know karam kanda phangdoi no
ꯅꯦ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯆꯠꯅꯤꯡꯉꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯣꯏꯊꯔꯛꯑꯣ ꯂꯥꯛꯑꯣ ꯆꯦꯒꯤꯗ ꯇꯥꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯒꯤ ꯀꯣꯜ ꯀꯦꯁ ꯑꯣꯐ ꯃꯔꯗꯔꯒꯤ ꯑꯩꯁꯨ ꯀꯣꯜ ꯀꯦꯁꯁꯤꯁꯨ ꯄꯥꯝꯃꯦ ꯑꯗꯣ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯗꯤ ꯃꯤꯁꯤꯡꯒ ꯀꯩꯅꯣꯒ ꯌꯥꯝ ꯄꯥꯝꯃꯦ ꯃꯤꯁꯇꯔꯤꯌꯁꯀ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯑꯣꯏꯅ ꯂꯤꯅꯤ ꯗꯦꯔ ꯗꯦꯕꯤꯠꯇꯣ ꯀꯦꯊꯔꯤꯟ ꯍꯥꯏꯁꯦ ꯑꯁ ꯗꯦꯔ ꯗꯦꯕꯤꯠꯇꯣ ꯑꯩꯁꯨ ꯀꯤꯀꯣ ꯑꯩꯁꯦ ꯅꯍꯥꯟꯈꯩ ꯕꯨꯠꯀꯤ ꯋꯥꯔꯤ ꯂꯤꯔꯁꯨ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯃꯋꯥ ꯂꯧꯗꯕ ꯃꯤꯅꯦ ꯑꯗꯣ ꯗꯦꯔ ꯗꯦꯕꯤꯠꯀꯤꯁꯦ ꯄꯥꯔꯨꯕꯗꯒꯤ ꯑꯩꯁꯦ ꯍꯦꯛꯇ ꯏꯁꯥꯒꯁꯦ ꯇꯨꯝꯕ ꯌꯥꯔꯗꯅꯅꯦ ꯑꯉꯥꯡ ꯑꯃꯅ ꯑꯗꯨꯝ ꯅꯝꯃꯤꯕꯣꯏ ꯅꯤꯡꯗꯅ ꯑꯩꯗꯤ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯕꯠ ꯑꯦꯅꯤꯋꯦꯁ ꯀꯥꯎꯊꯣꯛꯎꯔꯦ ꯑꯩꯁꯨ ꯐꯖ ꯐꯖꯕ ꯋꯥꯔꯤ ꯃꯌꯥꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯍꯪꯅꯤꯡꯉꯤꯁꯦ ꯀꯔꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗ ꯏꯌꯔꯁꯦ ꯑꯩ ꯁꯦꯡꯅ ꯑꯗꯨꯕꯨꯗꯤ ꯑꯩ ꯈꯣꯡ ꯅꯣꯏ ꯃꯌꯥꯝ ꯈꯣꯡ ꯄꯥꯏ ꯈꯣꯏꯔꯝꯖꯔꯒꯦꯀꯣ ꯏꯌꯔꯁꯦ ꯑꯩꯁꯨ ꯏꯊꯣꯛꯑꯒ ꯆꯤꯟꯐꯥ ꯐꯥꯔꯒ ꯍꯥꯏꯔꯛꯄꯅꯤꯅ ꯍꯦꯛꯇ ꯁꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯁꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯁ ꯊꯥꯕꯤꯔꯛꯑෝ ꯑꯗꯨꯒ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯑꯩꯁꯨ ꯐꯅꯌꯥꯝ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯍꯦꯛꯇ ꯈꯪꯗꯦ ꯀꯥꯏꯗꯅꯣꯇ ꯁꯣꯏ ꯂꯩꯔꯝꯃꯦ ꯑꯗꯣ ꯆꯍꯤ ꯑꯩꯅ ꯂꯤꯕ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯣꯏꯊꯣꯛꯅ ꯂꯤꯅꯁꯨ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯀꯣꯏꯊꯣꯛꯑ ꯂꯤꯕ ꯅꯠꯇꯦꯕ ꯑꯩꯒꯤꯗꯤ ꯑꯦꯛꯖꯦꯛ ꯃꯥꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯁꯤ ꯊꯣꯛꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯇꯨꯡꯗ ꯁꯤ ꯊꯣꯛꯏ ꯅꯣꯡꯃꯩ ꯃꯇꯨꯡꯗ ꯁꯤ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯁꯤꯁꯦ ꯑꯩꯅ ꯂꯤꯅꯤꯡꯕꯒꯤ ꯃꯛꯇꯗ ꯑꯩꯅ ꯗꯤꯇꯦꯜꯁ ꯏꯆ ꯑꯦꯟ ꯗꯤꯇꯦꯜꯁ ꯍꯥꯞꯄꯒꯤ ꯑꯩꯉꯣꯟꯗ ꯂꯨꯖꯕꯅꯦ ꯑꯗꯣ ꯗꯤꯇꯦꯜꯁꯁꯦ ꯍꯥꯞꯇ꯭ꯔꯒ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯃ ꯇꯥꯔꯒꯗꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯥꯔꯒꯗꯤ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯗꯤꯇꯦꯜꯁꯁꯦ ꯑꯩ ꯈꯪꯅꯤꯡꯉꯦꯕ ꯑꯗꯨꯅ ꯁꯦꯝ ꯑꯗꯨꯒꯤ ꯗꯤꯇꯦꯜꯗꯨꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯍꯥꯞꯆꯔꯤꯁꯦ ꯋꯥꯔꯤꯁꯤꯗ ꯑꯗ ꯈꯔ ꯑꯃꯅ ꯌꯥꯝ ꯁꯥꯡꯃꯜꯂꯦ ꯀꯣꯏꯊꯣꯛꯃꯜꯂꯦ ꯍꯥꯏꯔꯛꯑꯦ ꯑꯥꯏ ꯑꯟꯗꯔꯁꯇꯦꯟ ꯏꯟ ꯕꯠ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯋꯥꯔꯤ ꯂꯤꯕꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯈꯔꯗꯤ ꯀꯣꯏꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯕꯤꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯤꯉꯣꯟꯗ ꯈꯣꯏꯗꯧ ꯁꯧꯒꯠꯂꯝꯒꯗ꯭ꯔꯥ ꯑꯩꯁꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯦ ꯗꯦꯔ ꯗꯦꯕꯤꯠꯇ ꯄꯜꯂꯛꯀꯅꯣ ꯅꯤꯡꯁꯤꯡꯉꯨ ꯅꯣꯏꯅ ꯀꯤꯔꯤꯅꯦ ꯑꯩꯗꯤ ꯂꯤꯕ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤꯅ ꯈꯜꯂꯣ ꯑꯩꯗꯤ ꯋꯥꯔꯤꯁꯨ ꯂꯤꯔꯤꯅꯤ ꯐꯣꯇꯣꯁꯨ ꯑꯃꯨꯛ ꯊꯤꯒꯠꯂꯒ ꯑꯃꯨꯛ ꯍꯥꯞꯄꯤꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯝꯅꯦ ꯖꯁ ꯑ ꯁ꯭ꯇꯣꯔꯤꯅꯤꯅ ꯈꯟꯗꯣꯛꯑꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯁꯪꯍꯟꯕ ꯂꯤꯕ ꯑꯗꯨꯅ ꯗꯤꯇꯦꯜꯁ ꯑꯩꯁꯨ ꯗꯤꯇꯦꯜꯁꯇꯨꯅ ꯍꯥꯏꯕꯅꯦ ꯑꯩ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯁꯤꯒꯤ ꯃꯣꯠꯇ ꯗꯦꯔ ꯗꯦꯕꯤꯠꯇꯨ ꯊꯋꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯏ ꯂꯩꯔꯗꯤ ꯐꯠꯇꯕꯁꯨ ꯂꯩ ꯑꯐꯕ ꯂꯩꯔꯗꯤ ꯐꯠꯇꯕꯁꯨ ꯂꯩ ꯑꯗꯨꯒꯤ ꯇꯥꯏꯞꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯛꯊꯪꯅꯅ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯝꯅꯕꯁꯦ ꯑꯗꯨꯗꯨꯅ ꯑꯥꯏ ꯗꯨ ꯕꯤꯂꯤꯚ ꯗꯦꯔ ꯗꯦꯕꯤꯠ ꯏꯟ ꯁꯝ ꯑꯦꯛꯁꯇꯦꯟ ꯑꯗꯣ ꯐꯣꯇꯣ ꯎꯕꯗꯤ ꯈꯣꯠꯄꯗꯗꯤ ꯑꯩꯁꯨ ꯅꯝꯍꯧꯗ꯭ꯔꯦ ꯈꯪꯗ꯭ꯔꯦꯕ ꯃꯦꯕꯤ ꯑꯁ ꯑꯩꯁꯦ ꯉꯁꯤ ꯈꯔ ꯀꯞꯊꯣꯛꯎꯕꯗꯒꯤ ꯑꯩꯒꯤ ꯃꯥꯏꯒꯤ ꯐ꯭ꯔꯦꯀꯜꯀꯁꯤꯒ ꯂꯣꯏ ꯊꯣꯛꯂꯛꯑꯦꯗꯣ ꯑꯩꯗꯤ ꯗꯦꯠ ꯏꯌꯔꯗꯤ ꯈꯪꯗꯨꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯦ ꯑꯗꯣ ꯇꯨꯝꯗꯅ ꯅꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯈꯤꯇꯪꯈꯛ ꯇꯥꯔꯒꯅꯤ ꯅꯣꯏꯅ ꯇꯨꯝꯗꯦ ꯍꯥꯏꯁꯦ ꯂꯤꯔꯒ ꯑꯩꯗꯤ ꯕꯣꯏꯗ ꯏꯊꯣꯛꯏꯅꯤ ꯏꯊꯣꯛꯑꯒ ꯑꯗꯨꯒꯤ ꯕꯣꯏꯗꯨꯒꯤꯗꯣ ꯑꯥꯔꯊ꯭ꯔꯗꯣ ꯍꯟꯗꯣꯛꯑꯒ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯔꯤꯅꯤ ꯂꯤꯔꯤꯕ ꯑꯩꯕꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯚꯨꯠ ꯄꯥꯝꯃꯦ ꯑꯁꯤꯅ ꯔꯤꯀ꯭ꯋꯦꯁꯁꯤꯅ ꯀꯤꯒꯜꯂꯤꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯃꯤꯠ ꯄꯣꯝꯕ ꯃꯥꯜꯂꯤ ꯑꯩ ꯈꯤꯇꯪ ꯃꯃꯥꯡꯗ ꯄꯣꯝꯃꯝꯗꯕꯅꯦ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯨꯔꯦ ꯒꯣꯁ ꯍꯟꯇꯔ ꯑꯣꯏꯍꯟꯅꯤꯡꯉꯦ ꯒꯣꯁ ꯍꯟꯇꯔꯗꯤ ꯂꯥꯏꯔꯅ ꯑꯩꯅ ꯒꯣꯁꯇꯨ ꯎꯕꯗ ꯂꯥꯎꯕꯗ ꯒꯣꯁꯇꯨꯅ ꯆꯦꯟꯗꯧꯕ ꯁꯛꯇꯝꯗꯣ ꯊꯥꯏꯅ ꯂꯤꯀꯥ ꯂꯤꯀꯥ ꯂꯤꯌꯥꯡꯈꯤ ꯍꯥꯏꯔ ꯃꯈꯥ ꯇꯥꯔꯛꯇꯕꯒꯤ ꯕꯨꯠꯅ ꯇꯨꯔꯨꯔꯨ ꯍꯥꯏꯕꯗ ꯆꯦꯟꯈꯤꯗꯣ ꯑꯗꯨꯗ ꯕꯨꯠꯇꯨꯅ ꯑꯃꯨꯛ ꯍꯨꯏꯁ ꯈꯨꯊꯨꯗꯤ ꯇꯝꯅꯕ ꯅꯪꯍꯧꯗꯦꯗꯣ ꯑꯩꯉꯣꯟꯗ ꯇꯧꯗꯣꯏꯅꯦ
mayam che che Gitanjali ki channel se aya nungsiye 100K mayam yahon biro ai kisu kaide 100K ga yawdi wari ga ji hene na thun thun li ngak pra khangpote da nene aidi butki yade ko aidi only call case fresh case aisu call case nungai aduga mysterious missing am nungai aidi se sing missing gi wari ga paranormal mathangi aina lirak toi wari sina yam thina wizard oiba mawong da hingbagi wari ne I think everybody will like it ado khangde like oiba so oijano aina khanjabane do aigi viewer dagi haidi subscriber na yamaga views do yamde khote ammo ado do maina ubudo aijo he down he chale but chalaga su aigi loyal fan aigi loyal viewers sing laijari haibagi aijo hapsai ngasi ai ngasai na haibdo ngasai chenina na kanoga pakora thongga uti ga pire du sare aigi favorite story se aidi missing jam mysteriously missing tauba khotpa bhutpudi gumba ne hina pame do aduduna aisu adugi libane ahamba aisu wari liba haugi sisu asigumba mysterious oiba dagidi bhutki adagi kanu jingje lining madagi haugi bane do huzik sudum adugumba aidi anamba khoigi yam thajadaba bari gumajane pame ba call case jo dum nungai call case nungai raga su aina pami sidi thana khoigi khudak taga mysterious oinaga solve tauba adugumba yam pamjai la o nathun net pigi hengin haukim nangi namai da net ki lawamta mystery discipline stories single nungai nungai hoi ai disappearance ki jo ma'am lay ai soidana mathang mathang hujik ai gi sequence one thame do ai mathang mathang lijarake hanjan hanjan abudi thabak tawbada oh okay akiba cookie akiba wari se भूत से याम तानिंगे किसु की जाए कइनो ने भूत पो भूत किने पंखे न खलो horror gi oina libiro handakti koi horror se khitang kano mathang khitang matam lawgi ke duga ai ama kana ligen tawriba adugi do tang confirm ta ke duga hangin cookie kadobagi blog tawdoino nang na yeningdraga kok thokho kadorage dubo aina di kadobagi blog tawbidoino India gi horror oina India gi horror je noi phangade link tawon thabiro ai paraga ai lijarak pangam ba yabrenge kaino cookie su wani lay thaina ne tu hero saraga ne aina angang wari ngai tane ai je yamna thongsa da bitangda school halapada khoigi jeep ta he khale bako khoyum gi jeep ta adada aina haiji jeep sida aina chongtharagadi ai lep kadra sokadra sineba ada mayam sina nang chongthar yengone adagi aina class 1 ka matamna ne aduga na jeep sidagi khoigi open jeep to adagi khutna haira chongthayeba chongdabada khut khoigi khutna tadaba tonggraba laibak sina ne laibak sina hekta yungna ta kano suro ke tasalaba aduga si sai je bana kai na ani hung ne si tu kai mem jong kai bedagi ije thoi thokpadagi mayam na hekta haima anga ma gari degi songtharaga makokai na rim sa pukhala photpi re photpi bedagi dak ta le hore aduduna mayam na aina maram yam mukpagi dak ne hainari si hoi bora party do nai bane as dungai ko dadi missing gi ai tharake do huji ke tang khale raga tharake chena khwaidagi kiza bawari ama der de bito ai adu libada ai kitang nightmare lagi dun man ki ai celebrity na boy liga di mamang da ai loi thengnari kaino kana no hujik ji khadi sara likha nu ta to loi thengnare
warisu ligrabane kedradi kano man bane hai kai haining dre kanarone sakthu ga reisibo kai nungai tab leigi aina haibesida kai nungai teba mabung na bag leigi ba ningai song kai gino nangna sakthu ga reidu kai nungai tab leigi Reaper Games, where are you currently at? Aye. Yeah, nusiye, ene criminal lawyer. Jemit nungai tabro. Ay se paramane bako. Anda kitang usik kitang puni nungsirure do gini. Ado ay ise tumninge thenge usik koi no koi pungor makai tari. Yaragadi case mam khanaraga libiro. Ay se ay gi aphangba aina di internet aphangba khoba mem do ne ba aina hapaga lizara ise do wari se ai gi ju haina haidi haina 1 2 3 na legi bagi hek mayam na request sok do liba ngam ja haude saubi gano ado kai gumba ina ngam makan de ai adum lizabane ado kai gumba hek farak taragadi it will take some time haidi matam kitang ni change bako libada sijum english thelena ngang kani ado ain habidi wari je aina ithoga je ai wari ama hai hangsit liraga bagi upload tawbagi lithoga thamkhare aduga mu iraga mu leireba adudana yara tawbani do sequence to ek loibaga aina ek wari do phajana khangbaga aidum mayamna request tawga wari singdo aidum lijage sister america da leibrano leibro han bani karino ya o ta ayu ta hodre hai se ma barbie hari ni ne as favorite food is sareng thongba se badi haibiramo ai September 1 tum bada sister gi wari ta de ai jo ithana tumaga ina atopa crime gi wari lira tum sida mangsida ko Salman Khan sina ne ai je ekta nungsi ni nga tana lera me de gi aina as ai yum pale Salman Khan nanga le mina ba yaroi kai hai aina ai nu pa na suti na saung ni ka hai Salman Khan do na nang nu pa do di ai ga ai thina pamjabane ai gi fan ne do na kaim kai roi ka hai de gi aina ga no Salman Khan su ya yaroi ai nangona lai roi kai tawlere me ai mangsida nungai trom te yengo aduju khara ga masakhaja khara ahan ga nahanga naga Salman Khan ka hairamudana aduga hanu ba Salman Khan do oilere me ba kaino si nang nawa lairabo kaino nawa lairabo haisu isigi mang asingine mangdani Salman Khan do hanuraba khuiraba duduna nang nupa na yarabani lauragi ka haramini as aina ga kaptana ga chelambaje aina aigi ghost story do dena ligrabane aigi story marakte yaubane paranormal collection aina yaubane da lo yaubane ai mangje da aina hai da pin hai Salman Khan na aina ngaujare mangdana nangna mangi do kai ai Salman Khan de am haina dre am thiman gare hanu duga na ai siramne mayam angang jing je tumage na isok tongnare hojik pung baro pung ama ta dore ado segi wari tamna bai mangong pausi ga lairami aigi number sa kano dum aigi YouTube ki da dum message ta ai dum haipiro or Facebook ki messenger da natraga Instagram gi da aduga ai dum kan tor ke reply torake ado jek se koi je nungdang angang ani se lai sa laire angang sing do tum do gi lai khari thingi khoi jek ahing ne
ꯑꯉꯥꯡꯉꯩꯒꯤ ꯁꯨꯇꯤ ꯑꯣꯏꯕꯒꯤ ꯇꯨꯝꯗꯕꯩ ꯂꯩꯅꯤꯗꯣ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯆꯪꯈ꯭ꯔꯦ ꯐꯣꯛ ꯁꯣꯂꯣ ꯐꯥꯔꯝꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯌꯥꯝ ꯈꯜꯂꯤ ꯑꯩ ꯇꯣꯟꯇꯣꯟ ꯌꯦꯡꯒꯦ ꯇꯣꯟꯇꯣꯟ ꯕꯦꯝꯃ ꯕꯦꯝꯃ ꯇꯣꯟꯇꯣꯟ ꯑꯝꯇ ꯂꯥꯎꯅꯦ ꯂꯥꯛꯀꯦꯔꯕ ꯅꯣꯏ ꯑꯅꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯤ ꯅꯨꯡꯗꯥꯡ ꯄꯨꯡ ꯑꯍꯤꯡ ꯄꯨꯡ 12:30 ꯇꯥꯔꯦ ꯂꯥꯛꯑꯣ ꯇꯣꯝꯕ ꯇꯣꯝꯕ ꯂꯥꯛꯑꯣ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯕꯦ ꯑꯦꯔꯤꯌꯥꯗ ꯂꯩꯌꯦ ꯂꯥꯛꯑꯣ ꯅꯪ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣꯌꯦ ꯂꯥꯛꯑꯣ ꯀꯝ ꯋꯥꯔꯤ ꯁꯥꯗꯣꯔꯦ ꯑꯃꯁꯦ ꯍꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯅꯤꯄꯨꯔꯤꯗ ꯉꯥꯡꯉꯨꯀꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯌꯥꯝ ꯍꯥꯏꯌꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯌꯥꯝ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯁꯨ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯇꯣꯟꯇꯣꯟ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯀꯅꯨ ꯁꯤꯗ ꯌꯦꯡꯉꯣ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ I don't do. Hi tonton haise hello hayo Hello. Maya And hi. Maya Manipur war kamai tawrage hauna aigi ichanupana magi kano da shampoo da $60 am yawe ado ma Manipur da mating pangni nahan do magi dinner cha chaluba ada ma haini I wish Manipur do sumaina America dongna chakholadi nungairadi land tawdi nungaini ye ada ina nang kai tawge haino na haiba ada ma haini magi shampoo gi paisa do adudo Manipur da mating pangni ada ina nangi shampoo gi paisa kyam lege haba mangonda $70 lei adu pangni Manipur da aduga kari ma idubo kugi jing hatok ne hey bungo ibungo nang adu hairadi pharak tare na adu hayaroi angi paisa aribdo mating pango kai chukai dena chen gare mapana sumda ahing thengi tumalona tuman ne chen gare tonton nang lore ba tonton ba nang tuma ba tungre mapana tuma changan gare chigi mitse yam phasai mit haga zari ai kana kana tawbagi एलर्जी तौबगी लोरे मोए मियो चे अमा नुपी मचा अमा मथंग युमदा लेहोबदा खंग खादु तुमगे मयाम आइसु थेंगे वरीजे आई अमा इ लोरे इबा मिस्टरीस सर्वाइवल की वरी ने मथंगी से अदो हयेंग मुइरगे ऐसे पंचायत की सीजन 3 दो सॉरी पंचायत की सीजन 3 दो जिक लोइसंगेन तौरे अदु कन्ना येंगेना मयाम लव यू गाइस मयामना सपोर्ट तौबीबदगिनी अइना सुग्यामना 50K हेंदना लैरिसे मयाम यावदना आई इथंदा हिता सब हिता इथंदा कनो तौरगा हिता स्वाइना सक्सेस होया पोते 50K हेंबा काइना अदो आइगी नुंसिरबा आइगी व्यूअर्स सिंग गुड नाइट tonton good night say to my viewer also tonton good night everyone haramo as amazina good night na lauramize as ama to koi tonton isau langi mapana tumu haibagi aduni mayam aina haide sumaina YouTube ta hangba ngamba haise mayamna ai nungsibibadagi mayamgi na ngambadagi ai hangbane so all my successes to you guys ado anta kaigi mayamnaga thunaga 50K yondana khodan tawse am thina nungai adugi nungai bagi oina hantaki relief ke kanogi drought ki relief amta yamna natai chadraba singda ai khar paisa gi angamba yamni yamna nate
matam ay paisa yamdrasu khara mating pangjagena khalli aduga mayamna hena waba tawragadi akhoi sida California da laiba maitenggi nupigi lupsingna paisa thagi khaijanaraga mating tawi ado mayam hidi reliable source lairagadi adum reach out tawbiro akhoida aduga akhoi chu angamba yamna ngamdrasu khara khaktang oiragasu akhoi chu mating tawninge ado mayam ngasigidi loisalage ai nongmamung live tawjarage ado aina ngasi hangai sidi anamba ngasigi live sida namba aina khangningi je date onabagi yam request toreba ado date onabado mayam ina chahi ama ani da soina gani na khanbiyo aduga kaiguma soiga su aibu hadi ngakpiyo haibiro o ingonda timing sida soigre na ado ingonda wari da soigre haiba tamda amu ai su krai da soigi no khangdabagi amu phara yam taiduna aina soigi ba yauragadi sidaida sigidaina timing sida bukda soi do haibiyo ai fajan tawjage ado ngasigidi bye guys good night amu marakta muk tawjarage wari sina numinini leraga mu thagajarage good night guys bye